Hello mayam ngasidi maroi amukasu thongjarake. Ngasi thongjarakadoiba maroi sidi atopa style ama amuk thongjarakadoine. Adu sejda hana maroi hana phajana chamthoga sida laijare. Hujik chamthokiba maroi do sida phajana soidoga thambire. Adu sejda soiriba maroi se hujik cooker da phajana kit namjanbirani. Si kit namjalaga sumaina laire. Aduga hujik gas thagatpirashi, gas thagatle mayam. Aduga hujiki namjalaga thamgiba maroi do sumaina phajana omjalaga thambidoine. Omjala thammingai marak sejda morok khara ama sejda laijare horen thakadaba. Degi sejda bori khara ama, degi maroi ashoiba sok taunaba khara amasu sida laijare. Mayam khang thangkalasi, khang thangkale mayam. Ado khangse masak thi haina mayam waraubiganuko. Mayam si khangse yam matlaba khangni. Ado si sumaina manba khangsina hena thongbasu hena hauba heli. Thau sare hujik ahambada bori sumaina hana ngauthokpirani, sumaina tauthokpirani. Aduga hujik khang saraabanina thau ngaunaba jira khara, mithi khara sida laijare. Thau saraabanina tejpata hana thajajare. Aduga hujiki mithiga jiraga dusu ngausinjare. Maroi dusu sida sok tauraga laijare. Sumaina sok tausinjare. Si phajana hana munna ngaubidoine. Ado hairibok khara amasu hapchinjare sumaina sok taubasida. Aduga sing asuba khara amasu hapchinjare. Thi hana phajana sumaina mulhanbirani. Ado sumaina ngauringai maraksida akhoi morok angangba akangbase sumaina hapchinjarani. Sumaina hapasina henasu hauba heli. Nungsiba ado mula'e mula'abana ngasagi thamaga thangiba maroido sejda sok tausinjare. Ado alu khara amasu hapchinjare. Ado mayam aluse mayamgi apambani. Mayamna alusidi maroi thongba matamda hapnade. Ado akhogidi hena pamnabanina khara hapchinjare. Ado mayamgi apambani hapigera hapiroi haibara mayamgi apamba motta dum thongbiyo. Ado sejda machu khara amasu hapchinjare. Ado machu sisu thau ngauringai matamda hapnai. Machu manam namdanaba haidana. Ado aigidi khara kuina thonggadaba oibanina ko asi aluse mundri phauba horena dum laitharaga thongbidoineba. Aduna kuina thonggadaba oibanina aidi hujikta hapchinjare. Ado morok machu morok khara amasu hapchinjare. Aduga morok asuba khara amasu hapchinjare. Morok asuba sina hena sanabani. Ado morok atekpasina horen manam nungsinaba haidana hapchinjare. Morok sana thongbasina maroi thongbadadi hena hawi. Ado hing khara amasu hapchinjare. Ado thau ngauringaida hing ngauraga hapasisu yam hawi. Ado aigidi sumaina adum hapjare. Ado phajana okhaibira matungda sumaina laire. Ado maise laitharaga ising kitang hapaga adum ngaubidoine. Yam kuina ngaubidoine. Alu mundri phauba ngaujagini mayam aigidi sumaina adum lonbiraga thamdoine. Mai laitharaga adum thongbini. Aduga kitang waringaida borise hapchinjare. Borisi kitang waringaida hapchinbasina ko machal khara amasu hapchinjare. Ado sumaina kitang waringaida hapasina borise kankan laubagi sarukto yam handhaiyebako. Sina yam monmon lauraga hauba heli. Aduga hairibopse yamande haidana aina kitang amaga hapchinjare. Sumaina ising kitang hapaga sumaina adum lolaga ko adum thonga thambire. Ado hujikti aluse mula'abani. Aina video oibagi kitang tenaba haidana kitang samjanjana namjabani. Ado aigidi yam kuina thongjarabani ko mayam. Mula'abani se alu khara mula'e. Ado si loisala'abani mula'abani. Ado si loisala'e machu si ola'abani tu. Ado si loisala'abani thum thakchinjarage. Thum thakjare. Aduga masla kitang amasu hapchinjare.
ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯖꯔꯒꯦ. ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯔꯣꯏ ꯊꯣꯡꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.